Ahan Muktada Midang Tabiriba Madi Tabiriba Singbu Nirmla Thangjamna Amukahana Taram Nokjari Housing Makasa Tazarakpada Lantok Sering Asigi Matam Wapham Amadi Rashi Phal Asigi Matam Wapham da Sanalebak editorial kalam de Lokujaba Lok Sabagi Mikal Matam Leblakpa Democracy gi Asengba Masak tu Uba Pangadra Hangningi Democracy chatpa leibak amada chahi manga khudingi mikhal pangthoktuna miyamgi mihut khanaba thabak laukhatuna lakle pangthokliba mikhal adugi saruk ama oina 19 suba lok sabha semnaba mikhal gi election commission of india na matam lepkhibaga loinana mikhal pangthoknaba thabak thauram pumnamak laukhatpa su haukhre Laibak asigi oina tangkak tare thokna pangthokadoriba mikhal asi Manipur gi parliamentary constituency ani asigi oina di April 10 amasung kunga tarukta vote hadanagadoriba ahanba amasung ani shuba tangka ki mikhal asida yawgadoriba Manipur gi pangthokadoriba mikhal asida mamangda amukta laikhidriba oi maungda inner Manipur parliamentary constituency amasung outer Manipur parliamentary constituency ki mikhal asi ahanba tangkakta April 18 da bot thada nagadori ahan batang kakta bot thada hodaba outer Manipur parliamentary constituency gi lem horiba assembly constituency singna April kunga tarukta bot thada nagadori batang ani shuba tangkakta bot thada nagadori pangthokadori ba mikhal asigi ahan batang kakta Imphal East Imphal West Thoubal Kakching Bishnupur Kangkokpi Churchandpur Chandel district singda bot thada nagani Aduga ani shuba tangka ki mikhal asidana Jiribam Perzol Tamenglong None Sanapati Ukhrul Kamjong amasung Tengnapol district sing da lairiba assembly constituency sing da bot hadana gadori Pangthokadoriba mikhal asida puna voter lakh kun lising kun gataruk chatruka kun gahumdoina bot hadanagani pangthokadoriba sida masigi manungda nupa voter na lakh mapal lising humbudraga mapan chatruka humbudraga nipani amasung nupi voter na lakh tara lising nifugataruk chatret ka sumna taruk ni masiga loinana transgender voter masing na chani ga kunthraga mapani pangthokadoriba mikhal asida inner Manipur parliamentary constituency da Puna voter lakh mapan lising marfuga mapan chanipan nga marfuga mapan na bot hadanagani amasung outer Manipur parliamentary constituency da na puna voter lising lakh tara lising kuntraga taruk chatret ka kuntraga taruk na bot hadanagadoribani mikhal asi pangthoknaba matam election commission of india na lepkhrabasu amasung atay state sing parliamentary constituency singda mikhal thengnagadaba mirep singi mi Political parties singna lauthokna khrabasu Manipur gi oinadi Communist Party of India gi Inner Manipur Parliamentary Constituency gi mirep oina party gi hanagi State Secretary Laishram Sotin Kumar bu lauthokhi banatana Inner Parliamentary masung Outer Parliamentary Constituency asida Political party amatana natragana kanagumba miyoi amata mirep oina mikhal thengnanaba ming lauthokpa leitre Mikhal asigi notification Mars kunda thorak patarabadi numit adudagi hauraga mirep singi mirep che pisinba haunaba adaraga doribani loinana Mars kun ga taret faubada mirep che pisin ga doribani hairiba thabak sing asi pangthoknaba matam Adubo hauzik faubada mirep lauthokpa ngamdana achouba political party singshu kana bu mirep oina thagat kadage haiba ngaina duna leibagi fibam da leiri marak asida chief electoral officer amasung Manipur masung mari lainaba singnadi Manipur da mikhalda irang thokandanaba akanba
ngakselgi thabak paikhatkani haina phongdokle adubu hauzik miyam marakta leiriba lona yadaba nongmaising asi mikhal asida siznarakpa tarabadi ingtapa mikhal ama oiba ngamdra haibasi miyamgi wahang oinaribani mikhal asi ingna chikna pangthokpa ngamnaba Central Armed Police Force Company jani rom siznagani haibasu asigumba lona yadaba khulai mayam asi senaba ngamhaudrabadi soidana irang thorakloi hainingai leite matang asida panjaningbadi mikhal asida Achoba party kharagi thomi singdi makoi makoi gi mikhal gi mirep lauthoktrabasu amaga hunnaba langnaba haukrabani mikhal haibasi phanayamna thinglabasu muscle power money power lan hek chatharakpada mishimina aduma kharadi thoi maram asina pangthokadawriba mikhal asida democracy gi asengba saktam adu uba phangadawribara haijaninge masine pujirakliba matam gi Wapham da makha tarakpada Kangla Paudagi Muglau Khachagi Cookie Sing Namite Sing in Nat Ki Laito Saroi Kang Bagi Potlam Jai Kaiba Malem Gi Ari Balaybak Sing in Manungda Adungai Gi Kanglaypak Ngasigi Manipur Gi Furup Asisu Amane Kanglaypak Manipur Gi Kuntoklon Laishamlon Amadi Mirol Maihorol Dagi Hauna Jingmi Tammi Mite Singi Sanamahi Lining Longi Pankhay Nungda Yek Salai Leba Jingmi Tammi Mite Machil Manau Oirakhi Bagi Puari Lairi Lamdam asigin nat ki chanabi lining laison irol iek amata watana sagon narakhibadagi malem gi leibak singi manungda kanglaipak manipur asi chahi cha kaya maning tamba furup nation ama oina lairakhibani furup nation ama oibagi machak maral haibadi furup adugi masagi oiba faunalon mayek amadi lining lichat na chingba suna leitrabadi mioi kanglup adu malem gi miyamna furup ama oina khangbangamde Maning tamba laibak oirakhiba Manipur gi yelhongai dagi chatnarakhiba nat ki lining laison gi manung channat lamta thagi ahan bathang ja saroi khang gi laithau thoram pangthok tuna lakli saroi khang gi thoram asi laibak ki thakta amadi khul laikai singda lisang sina pangthok tuna lakhiba adu ngasisu leptana pangthok tuna lakli laithau thoram asi yamna maru oibadagi miyamna kina amadi maru oina launa duna lakhibagum maina wai tang na sam lepa leitana Pangthokna rakhibagi sharuk ama oina ngarang lamta gi tare nipanba ahan bathang janumita laithau lining thau sanam he temple board utra sanglen sana konung yauna khul amadi laikai shinba thungna pangthokna khe jingmi tami mitai gi sanam he lining gi chatna kanglon tatna thana ba yadraba lining thoram asi jiribang gi tadbungda mafam adugi ima ibel singna pangthoki adubu laibak thibadi Tinmu laimu phattaba singi chakthak katkhiba potlam chairam sing adu lamhen tuhen ba kuki singna makhongna kau khaiduna usittaba utkhiba thawong adu mitai khunai bu chawna singna bani democracy amadi secularism chatpa laibak asida leiriba miyamna mana thajaba lining chatpada athingba amadi Ayet apan piba yadi adubu kuki lamhen tuhen ba singna mamang chahi me ahum dagi laibak ki mathakta landaduna Manipur gi manungda makhoi khaktagi oiba to khaiba laibak ama semna ba Churachandpur dagi khanghaudana haurakhiba irang aduda mafam aduda laiba mitai singi yumsing amadi laisang mai thaba haurakhi yungkai mai thaba mihat mipun jathaba numit adumaktada mitai miyamgi apunbagi saktam khudam oiriba salai taret ki phiral makhongna net padanatana mai thaduna kham thengna singna khibagi thawong adunga sipaubada tha 13 phajilakle lamhen tuhen ba kuki terrorist singna mitai miyam da lepa leitana jatharakliba singna bagi manung channa ngarang lamta thangjigi ahan ba saroi khangbi laithau thoram jiribamgi mafam amada pangthokiba aduda sutin mulai mu phattabagi saktha katkhiba potlam sing kapkhai khibagi mami social media da viral oikhiba aduda chenaba miyoi sing adu jiribam district ki DC amadi police na logi oibe action lokhatpa ngamkhidaba adu laibak thibani mitai khunai gi lining laisonda singna khiba lamhen tuhen ba kuki macha sing adugi mathakta lengakna matam chana action lokhatrabadi hauzik thokliba irang khara nemthare hairiba asigi ona taina bada hena sathiba irang ama tholakpa yai saroi ngaroi gi machat mupuba lamhen tuhen ba chenku ki jo narco terrorist singna Manipur gi miyam maru oina yelhomi mitai singda chathariba crime sing asida India amasung Manipur lengakna kayam kuina lisang
थाखिगदौरिबगे मितै मियामना फुरुकी सक्तम ngaknaba lal ngakpa khakta chathariba asidadi khangba ngambagi pankhai wangma landuna lamhen tuhenba singi mathakta kham thengna lanjang changsilaklabadi lengak yauna kanagumba furup kanglup amatana thingba ngamgani thajade asigumba hena sathiba wathok thohandana ba honna ba haibasi lengaki thodang chauna lei furup asigi chatnabi lamta thagi charoi khangbi polam sing makhongna kauduna chaikhai khiba aduda chenaba miyoi sing athubada phaduna chairak pirabadi miyamgi pukning phathaba ngamgani lengakna thodok asida chenaba singi mathakta logi oiba lokhatpham thokpa action lokhattaba tarbadi saroi khoisaunaraba miyamgi maikaidagi thokaningdaba thodok sing thoklakpa tarabadi madugi thodang kana oigadagi haibasini asini pujarakliba matamatamgi Wapham makha tarakpada asigi Rashi Phal lamuk miyam puna taminasi Aten break amatang laujagi makha tarakpada muk Rashi Phal amuk puduna laksagi Phal West District ki Ningthemcha Karongda laiba Holistic Vista Substance Use Disorders Treatment Center na drug amasung alcohol gi problem lairabasing matam gachunaba mongda sel yamna changdana layengli Social Welfare Department ki license makhada chalairiba treatment center asina piriba tongan ba servicing di detoxification, yoga and meditation, psychoeducation, art therapy, group therapy, cognitive behavioral therapy, case management, relapse prevention program, relationship building worksheet, family and friends therapy, individual therapy, addiction co-occurring therapy, aftercare, extended care, recovery convergence meeting asina singbane Malaysia ge Malacca da laiba Asia Metropolitan University dagi addiction laina gi matangda master's degree paibada natana ICCE Colombo plan dagi international certified oiraba Dr. Sapam Lalit na lingkhatpa treatment center asida miyoi lising ani gi mathakta layengkrei masigi manung miyoi lising ama hena mahausa gi punsida halakpa ngamkrei treatment center asida lairiba staff pumnamak national amasung international gi thakta training fanglaba ngaktani hapta khuding gi medical officer na treatment lawriba khudingmak routine check up tawduna yamna checksina layeng chathai amaromda treatment center asida lairiba miyoi khudingmak ki right mapung phana ikai khumnaraga layeng chathaba asina maram oiraga staff amasung patient ani gi marakta aphaba mari thamba ngami masida natana family education program pangthoktuna addiction laina karamna thengnagani haibagi gyan losing singsu imung manungda chap chana piri kanagumba drug natraga alcohol gi problem leiba yarobadi treatment center asigi phone number 9774857077 natraga 8798621531 natraga 9612323551 da ngasimak tanabiu Lengsin Biro, Lokta Girls Hostel, Sangai Pro Airport Road, Phal West, Manipur. Loinana admission hangdok chare 2024 yoina class 11 amadi 12 kidama. Mapamasigi hena khudong saba singdi. Masak maming lerba school gi expert lecture singna residential coaching classes logjagani. Separate room pamba mahiroi singi oina. Miyoi ani amasu miyoi mari gi oiba room leijagani. Nel khongma mafam dagi lapna leiraba mahiroi singna ingna chingna larik paba da khudong chaba mafam oiri. Yamna hygienic oina mess sap tawjagani. Hostel manungda library gi room leijari. Arapa amasung anakpa school singda tamba mahiroi singi band gi service leijagani. Tongan ba facilities singi akupa marol gi dama Sangai Pro Land for opposite Iskon Mandir da leiba Lokta Girls Hostel da lapiduna khangbiraba yagani. Akupa marol gi dama call tobiu 8837045609 loinana 7005169262 kaubiraganu mahiroi singi dama yamna khudong chaba mafam amani Lokta Girls Hostel Sangai Pro Airport Road Phal West Manipur. Admission hangdokchare Pre-Primary Teachers Training Institute Malom Tuliaima Kongba Thongmachal Nawa Sindamkot Mafam asida English, Hindi, Maitai Mayek, Yoga, Rhymes, Computer, Psychology, Method of Teaching, Drawing, Art and Craft, Loinana, Storytelling 90% job opportunity phanglagadaba Nawa Sindamkot Akupa marol gidama 8794782217 Loinana 8837483810
हाइरिबा नंबर सिंग अस्ते कॉल तौरगा तानबियु ngasi mak unabiyu प्री प्राइमरी टीचर्स ट्रेनिंग इंस्टीट्यूट अमा ओरिबा नवा सिनम कोना बेच कया मथंग चथजरकदा अनौबा बेच किदमा ngasi mak अनौबा हांगदुकचरे नवा सिनम कोन प्री प्राइमरी टीचर्स ट्रेनिंग इंस्टीट्यूट मालोम तुलियामा कोंगबा थोंगमचा लेंसिन बिरक्सी लाइफ केयर डायग्नोस्टिक सेंटर वांगजिंग लमदिंग बाजार थौबाल डिस्ट्रिक्ट मणिपुर नियर नेशनल हाईवे 102 लमदिंग चिरापुर रोड ई ग्राउंड लाइफ केयर डायग्नोस्टिक सेंटर असिगी खुदोंग साबसिंगदी मफम असिदा स्पेशलिस्ट डॉक्टर सिंह लेगनी अहानबदा जनरल मेडिसिन बीपी डायबिटीज थायराइड जॉइंट पेन डिप्रेशन असिन चिंगबगी अनि सुबगी ओइना गायनेकोलॉजिस्ट हाइबदी नुपी सिंगी ओइबा अनाब सिंगी अहुम सुबदा सर्जरी हाइबदी गॉल ब्लैडर नुंग लेबा पाइल अपेंडिक्स असिन चिंगबा केस सिंगी तानबा यागनी मरी सुबदा ENT नाकोंग नातोन अमदी खनाउग मरी लेनबा लेना सिंगी दमता तानबिबा यागनी मंगा सुबदा डर्मेटोलॉजिस्ट हाइबदी स्किन मेडिकल एंड कॉस्मेटिक हाइबदी समब्रु लोकथोकपा अमदी महिंग कोहनबा PRP तौबा कुचुंग ngokthonba amadi atayati skin ga mari leinaba leina singi tanaba yagani kuchung ngokthonba glutathione amadi vitamin C kapning ba sing lerabadi offer de lupa lising amaga chonga da kapiba yagani masita natana life care diagnostic center asida makhal makha kayagi blood test urine stool sputum ECG asina singba test ki khudong saba kya marum leizari January gi 2024 thagi oina 10% discount pizari home blood collection gi khudong saba su leizari clinical laboratory gi test khudima 24/7 service leizari Hena akopa marul gi dama call to you 70053 78820 loinana 9366059883 Lengsin Bureau Life Care Diagnostic Center Wangjing Lamding Bazaar Thawal District Manipur near National Highway 102 Lamding Chirapur Road EE Ground Admission open. Global Boys Hostel, New Delhi. Hostel asida class 6 tagi 12 ta leiba mahiroi singi admission gi khudong chaba pizari. Hostel asi maru oina North East amasung Manipuri singi khudong chaba pizari. St. Nirankari School, Apex Public School, St. John Convent School na chingba school singda admission tawgi khudong chaba pizari. Satra singi transfer ki facility su pizari. Medical amasung engineering students singna afaba coaching institutes singda admission tawhanbagi khudong chabasu pizari chang naina afaba expert sing kauduna career amasung guidance pijagani satra singi coaching amadi library gi khudong chabasu pizari akupa marogi damak makhada pizari ba contact number asida call tawiyu Global Boys Hostel New Delhi Heirok Bazar maningdagina khongjom phawgi manungda San angangbi mamaida angoba langba hatam amom ama thadokibadagi hanjalakdre kanagumbagi ingkholda changduna amuka hana mayambu taram nokchari kharamjari maka chathajarakpada lanthokchari ngasigi Rashi Phal amuk mayam puna taminasi live election birakliba pomna makpusu taramna okchari hoinam loidang good morning Metallica basimayum taram nokchari aipabayum nam Susila Mekrus Usam good morning taram nokchari Nene Waikom Thoibi Aruntiam Live Televiram Liba Mayam Isilang Lenton Asem Oli good morning Nene Helen Nene Menaw na may rakpam Mama Ibeman Ning Tawkong Dagi Nene Samjet Chabam Santi Taram Nokcheri Poko Thagachari ngasigi Rashi Phal yengminasi mayam kari hairi sigi oina daw kari lei habado ngasi se yai faraba Mars ki tarik taragani pan dising ani kungamari ningthokaba numit lamtagina mapanipan ba numit asigi Rashi Phal hauzik mayam puna Kaminasi Diamond TV Facebook page da lebi ba mayam busu taram nokchari ngasigi yai feraba
ꯅꯤꯡꯊꯧꯀꯥꯕ ꯅꯨꯃꯤꯠ ꯂꯝꯇꯥꯒꯤ ꯃꯥꯄꯟꯅꯤ ꯄꯥꯟꯕ ꯇꯥꯡ 19 ꯊꯥ 3 ꯏꯪ 2023 ꯅꯨꯃꯤꯠ ꯑꯁꯤꯒꯤ ꯔꯥꯁꯤꯐꯜ ꯃꯌꯥꯝ ꯄꯨꯟꯅ ꯑꯃꯨꯛ ꯇꯥꯃꯤꯟꯅꯁꯤ꯫ ꯃꯦꯁ ꯔꯥꯁꯤ ꯏꯃꯨꯡ ꯃꯅꯨꯡꯗ ꯅꯠꯇꯅ ꯃꯤꯌꯥꯝꯒ ꯃꯔꯤ ꯐꯒꯠꯄ ꯅꯆꯥꯛ ꯅꯔꯜ ꯆꯥꯎꯈꯠꯄꯒꯤ ꯅꯨꯡꯉꯥꯏꯕ ꯂꯩ꯫ ꯅꯤꯡꯕ ꯃꯄꯥ ꯆꯥꯒꯅꯤ, ꯅꯆꯥ ꯅꯅꯥꯏꯗꯤ ꯀꯥꯏꯅꯒꯅꯤ, ꯂꯩꯁꯥ ꯄꯥꯈꯪꯁꯤꯡꯒꯤ ꯑꯣꯏꯅ ꯃꯔꯤ ꯐꯒꯠꯀꯅꯤ꯫ ꯕ꯭ꯔꯤꯁ ꯔꯥꯁꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯋꯥꯗꯤ ꯃꯥꯡꯕ ꯂꯩꯇꯕ, ꯅꯆꯥ ꯅꯅꯥꯏ ꯑꯃꯗꯤ ꯅꯆꯥꯛ ꯅꯔꯜꯁꯨ ꯆꯥꯎꯈꯠꯄ ꯅꯨꯃꯤꯠꯅꯤ꯫ ꯃꯔꯝ ꯈꯪꯗꯅ ꯈꯨꯠ ꯆꯥꯎꯕꯗꯤ ꯃꯥꯡꯒꯅꯤ, ꯂꯩꯁꯥ ꯄꯥꯈꯪꯁꯤꯡꯒꯤ ꯑꯣꯏꯅ ꯏꯀꯥꯏ ꯈꯨꯝꯅꯕꯤ꯫ ꯃꯤꯊꯨꯟ ꯔꯥꯁꯤꯗ ꯅꯊꯛ ꯊꯣꯡꯕꯒ ꯌꯦꯠꯅꯕ ꯑꯐ ꯑꯄꯨꯟꯅꯕ ꯂꯩꯔꯁꯨ ꯃꯥꯡꯕ ꯂꯩꯔꯣꯏ꯫ ꯂꯩꯖꯕ ꯂꯧꯁꯤꯡ ꯑꯃꯗꯤ ꯋꯥꯈꯜ ꯄꯨꯊꯣꯛꯄꯅ ꯉꯝꯅꯃꯛ ꯃꯥꯏ ꯄꯥꯛꯀꯅꯤ, ꯂꯩꯁꯥ ꯄꯥꯈꯪꯁꯤꯡꯒꯤ ꯑꯣꯏꯅ ꯂꯥꯏꯕꯛ ꯐꯒꯅꯤ꯫ ꯀꯔꯀ ꯔꯥꯁꯤ ꯃꯔꯨꯞ ꯃꯄꯥꯡꯁꯤꯡꯒ ꯂꯣꯏꯅꯅ ꯄꯥꯡꯕ ꯊꯕꯛ ꯈꯨꯗꯤꯡ ꯃꯥꯏ ꯄꯥꯛꯀꯅꯤ, ꯄꯟꯗꯨꯅ ꯂꯩꯈꯤꯕ ꯁꯦꯜ ꯊꯨꯝ ꯐꯪꯕ ꯌꯥꯕ ꯂꯩ꯫ ꯃꯤꯇꯣꯞꯅꯗꯤ ꯇꯥꯊꯤꯒꯅꯤ, ꯂꯩꯁꯥ ꯄꯥꯈꯪꯁꯤꯡꯒꯤ ꯑꯣꯏꯅ ꯑꯐꯕ ꯃꯔꯤ ꯂꯩ꯫ ꯁꯤꯡꯍ ꯔꯥꯁꯤꯗ ꯍꯛꯆꯥꯡ ꯅꯨꯡꯉꯥꯏꯕ ꯋꯥꯠꯂꯤ, ꯐꯤꯡꯂꯕꯗꯤ ꯅꯊꯛ ꯊꯣꯡꯕ ꯃꯔꯨꯞꯀ ꯅꯨꯡꯉꯥꯏꯅꯔꯣই, ꯂꯂꯣꯟ ꯏꯇꯤꯛꯇꯤ ꯀꯥꯟꯅꯒꯅꯤ, ꯈꯟꯊꯔꯗꯤ ꯑꯌꯥꯝꯕ ꯀꯥꯟꯅꯒꯅꯤ, ꯂꯩꯁꯥ ꯄꯥꯈꯪꯁꯤꯡꯒꯤ ꯑꯣꯏꯅ ꯂꯥꯏꯕꯛ ꯐꯒꯅꯤ꯫ ꯀꯟꯌꯥ ꯔꯥꯁꯤ ꯍꯛꯆꯥꯡ ꯅꯨꯡꯉꯥꯏꯕ ꯋꯥꯠꯄ ꯑꯃꯗꯤ ꯑꯔꯪ ꯑꯔꯥꯛ ꯃꯥꯡꯗꯅꯕ ꯋꯥꯉꯥꯡ ꯍꯩꯌꯨ, ꯌꯦꯠꯅꯕꯗꯤ ꯉꯝꯒꯅꯤ, ꯈꯨꯗꯣꯡꯊꯤꯕ ꯍꯟꯊꯔꯅꯤ, ꯅꯤꯡꯖꯕ ꯊꯕꯛ ꯄꯥꯡꯂꯅꯤ, ꯂꯩꯁꯥ ꯄꯥꯈꯪꯁꯤꯡꯒꯤ ꯑꯣꯏꯅ ꯑꯅꯤꯡꯕ ꯐꯣꯡꯗꯣꯛꯄ ꯌꯥꯗ꯭ꯔꯤ꯫ ꯇꯨꯂꯥ ꯔꯥꯁꯤ ꯑꯀꯤꯕ ꯀꯣꯛꯆꯒꯅꯤ, ꯑꯔꯥꯞꯄꯒ ꯃꯇꯦꯡ ꯂꯧꯅꯕ ꯌꯥꯒꯅꯤ, ꯂꯧꯁꯤꯡ ꯆꯥꯎꯒꯅꯤ, ꯂꯥꯡꯇꯛꯅꯕ ꯑꯃꯗꯤ ꯍꯣꯌꯥ ꯐꯕꯗꯤ ꯀꯥꯏꯅꯕ ꯌꯥꯕ ꯂꯩ, ꯂꯩꯁꯥ ꯄꯥꯈꯪꯁꯤꯡꯒꯤ ꯑꯣꯏꯅ ꯋꯥꯈꯜ ꯆꯥꯎꯊꯣꯛꯎ꯫ ꯕ꯭ꯔꯤꯁꯤꯛ ꯔꯥꯁꯤ ꯏꯃꯨꯡ ꯃꯅꯨꯡ ꯃꯤꯌꯥꯝꯒ ꯂꯣꯏꯅꯅ ꯆꯠꯅꯕ ꯍꯣꯠꯅꯧ, ꯃꯥꯡꯕ ꯂꯩꯔꯣꯏ, ꯆꯤꯟ ꯀꯟꯕ ꯑꯃꯗꯤ ꯅꯥꯄꯜ ꯂꯣꯏꯅꯕꯅ ꯃꯤꯡꯆꯠ ꯃꯌꯦꯡ ꯇꯥꯒꯅꯤ, ꯂꯩꯁꯥ ꯄꯥꯈꯪꯁꯤꯡꯒꯤ ꯑꯣꯏꯅ ꯅꯨꯡꯁꯤꯕꯅ ꯆꯥꯜꯂꯤ꯫ ꯙꯅꯨ ꯔꯥꯁꯤ ꯂꯥꯏꯕꯛ ꯊꯣꯏꯅ ꯐꯒꯅꯤ, ꯃꯤ ngamgani, ꯑꯀꯤꯕ ꯂꯩꯔꯣꯏ, ꯐꯝꯊꯣꯟ ꯐꯪꯕꯒꯨꯝ ꯅꯨꯡꯉꯥꯏꯖꯒꯅꯤ, ꯅꯆꯥ ꯅꯅꯥꯏ ꯑꯃꯗꯤ ꯁꯦꯜ ꯊꯨꯝ ꯐꯪꯖꯒꯅꯤ, ꯂꯩꯁꯥ ꯄꯥꯈꯪꯁꯤꯡꯒꯤ ꯑꯣꯏꯅ ꯅꯨꯡꯁꯤꯕ ꯐꯪꯕꯒꯤ ꯅꯨꯡꯉꯥꯏꯖꯒꯅꯤ꯫ ꯃꯀꯔ ꯔꯥꯁꯤ ꯍꯛꯆꯥꯡ ꯅꯨꯡꯉꯥꯏꯕ ꯋꯥꯠꯄ, ꯊꯥꯖꯗꯅ ꯅꯛꯅꯕꯅ ꯌꯦꯡꯁꯤꯟꯕ ꯂꯩ, ꯑꯗꯨꯕꯨ ꯍꯩꯁꯤꯡꯕꯅ ꯌꯦꯛꯅꯕ ꯑꯃꯗꯤ ꯅꯊꯛ ꯊꯣꯡꯕꯕꯨ ꯂꯥꯏꯅ ꯈꯨꯗꯨꯝ ꯆꯟꯒꯅꯤ, ꯂꯩꯁꯥ ꯄꯥꯈꯪꯁꯤꯡꯒꯤ ꯑꯣꯏꯅ ꯂꯥꯏꯕꯛ ꯐꯒꯅꯤ꯫ ꯀꯨꯝꯚ ꯔꯥꯁꯤ ꯁꯤꯃꯗꯤ ꯐꯒꯅꯤ ꯍꯥꯏꯕ ꯂꯩꯔꯣꯏ, ꯃꯤꯋꯥ ꯊꯥꯖꯒꯅꯨ, ꯂꯥꯏ ꯒꯨꯔꯨ ꯑꯃꯗꯤ ꯃꯔꯨꯞ ꯃꯄꯥꯡꯁꯤꯡꯒꯤ ꯄꯥꯎꯇꯥꯛ ꯅꯤꯡꯁꯤꯡꯂꯒ ꯊꯧ ꯄꯥꯡꯕꯅ ꯑꯁꯤꯡꯕ ꯁꯛꯀꯅꯤ, ꯂꯩꯁꯥ ꯄꯥꯈꯪꯁꯤꯡꯒꯤ ꯑꯣꯏꯅ ꯄꯨꯛꯅꯤꯡ ꯐꯥꯊꯅ ꯂꯩꯌꯨ꯫ ꯂꯣꯏꯔꯛꯄꯗ ꯃꯤꯅ ꯔꯥꯁꯤ ꯌꯦꯛꯅꯕꯅ ꯀꯣꯛ ꯁꯥꯍꯟꯒꯅꯤ, ꯃꯤꯌꯥꯝꯒꯁꯨ ꯃꯔꯤ ꯐꯕ ꯋꯥꯠꯀꯅꯤ, ꯅꯤꯡꯕꯗꯨꯃꯛ ꯄꯥꯡꯒꯅꯤ ꯈꯟꯒꯅꯨ, ꯃꯥꯡꯗꯅꯕ ꯍꯣꯠꯅꯧ, ꯇꯨꯡꯗ ꯆꯥꯎꯈꯠꯂꯛꯀꯅꯤ, ꯂꯩꯁꯥ ꯄꯥꯈꯪꯁꯤꯡꯒꯤ ꯑꯣꯏꯅ ꯀꯥꯏꯅꯕ ꯌꯥꯏ, ꯇꯞꯊꯧ꯫ ꯃꯁꯤꯅꯤ ꯉꯁꯤꯒꯤ ꯌꯥꯏꯐꯔꯕ ꯃꯥꯄꯟꯅꯤ ꯄꯥꯟꯕ ꯅꯤꯡꯊꯧꯀꯥꯕ ꯅꯨꯃꯤꯠ ꯂꯝꯇꯥꯒꯤ ꯃꯥꯄꯟꯅꯤ ꯄꯥꯟꯕ ꯅꯨꯃꯤꯠ ꯑꯁꯤꯒꯤ ꯂꯩꯔꯤꯕ ꯔꯥꯁꯤꯐꯣꯜꯁꯦ ꯑꯗꯣ ꯀꯣꯂꯔꯁꯦ ꯊꯧꯔꯝ ꯍꯧꯗ꯭ꯔꯤꯉꯩꯗꯒꯤ ꯀꯣꯜꯁꯦ ꯂꯥꯛꯑꯒ ꯂꯩꯈ꯭ꯔꯕꯅꯤ ꯑꯗꯣ ꯁꯣꯏꯗꯅꯗꯤ ꯇꯥꯔꯝꯃꯒꯅꯤ ꯑꯗꯨꯕꯨ ꯈꯤꯇꯪ ꯁꯨꯝ ꯃꯌꯦꯛ ꯁꯦꯡꯍꯧꯗꯕꯀꯣ ꯃꯄꯨꯡ ꯐꯥꯍꯧꯗꯕ ꯑꯗꯨ ꯂꯩꯕ꯭ꯔꯥ ꯍꯥꯏꯕꯗꯣ ꯍꯪꯁꯦ. ꯍꯜꯂꯣ. Hello, Miss. Good morning. Good morning, Miss. Kama chungin khulendagi matun thoibine, Miss. Madam Thoibi rasidi soidana tahoramani na khanjai. Taja hoye, Miss. Khara madi phai, khara madi phate agni. Miss, aidi phone de tamandana ikai da. Kaisu kaide dum tawraga phone se laktragadi program sida phone call hapsanjari se mu masak thiduini ado mayamna tawbiraktana ngahtang thorom sida ko wari dum ngahak sanadana interaction tawbase jo dum nungai haijariba. Hoye, Miss. Hoye, Miss, aina rasi je ani he hajini je. Ni tamu gi je he thawai yam jaba no mana yam tajaramneba. Adeda amung sum hairu oi mana thabaka halakana he tambiba pawje. Matamdi ayuktagi taragadi kaigeno khara khanga da nungdang da tamabarina sanabaji yawi dum janan tabji yawi loi thokrabarina. Awdo alaina sum ani ni hajara pani da Miss. Yai sum khangjin gadabani. Yumam da punna leminaba tathok tasin tawminaba oibanina adum ngasidi hainaidana ko Miss Rimla hoyi ngasidi mang nungairamde ka haiba leidana leidi ngasidi mit jam chungi kan pabom jam chungi gan sum hainabasu sum lei
Miss, happy Miss Lady. Madam Gido, Tunga Kainaga. Mithunga Kainagani, Mithunse, Natak Tongbaga, Yetnaba, Apa Punaba Layrasu, Mang Balaydoi, Lazablo sing Amadi Wakal Putok Banangam Namak my Pakani Havani. What Nabakalu Hibatare than What Nabakarakan Badum Ujaba Pangani happening Mitunda Siginiko, Madame Pazare say. Yetna bak apapun na balay rasu mang badi layroy duga layjabalaw singamdi wakal putokpana ngam na magmay pakani habi pakang laysabi gi oina di laybok phagani haina su thambi duga kainara sigi oina haksang nungayba watpa amadi arang arak mangdanaba wangang hayu yetna badi ngamgani khudong thiba hantharani ningjaba thabak panglani Pakang Lishabigi di aning wapongdok payadri hai. Miss Fana Congo Pazina, no Pogita, music I had a Pavanga, already as I am for Gana, like Chopa. Don't lay ever. What can so get no I then go? Why, they won't cut over. Said, yeah, Pavanga in a dog should another like talk of the say, don't have a portrait. Mother talks all over the Kudong Tuesday, don't that I don't know. Tassel Lagana Hena, I don't send to the Karazo. I'll need an abyss. I took in this. Yam no I say called Tobirakpa. I got said. Tagacheri. Wakom, Chingland combat are no cherry, Ibung Punsiba. Pugning Patazarage, Heavy, Ibungi, Rasita Horomane, Kumbarasido. Boko ni Wakom Toibi Akoijam Ingobi Tagacheri Miss Agi Ajapuza so Haibio Ajapuza. Hello. Hello. Taram no Cheri Nine Makar Lai. I mata the Simpa Bira Vanilla Makar the Gear. Amuka Halaga, Haibiro, and a high get over the Sijibuma or deriva or deriva, Tabaka over the Dawa, deriva yard or deriva. Miss name lap taking toxin in Negi Makars. Haksang nungayba watpa aduga thazadana nangnabana yangshin balay adubo hay singmana yegnaba amadi na thakthongba bu laina khudum changani laisa pakhang singyoina laibak phagani hairi nungayba pauni Haksang kitang nungayba wat len haido ya horokpada kamdo jano nakli ga ida naram majalan ne Haksang na sidi hingon de lebanina nungaybi wani sa tabuk surokpanina nuksa sagalakpa sida aw soktabi ga to torokto sokthaba de sa salabanina yam sokthadre amu jung sa salo dongna do yam sokthaba di hoira ro hoi adum phaida thajadana naknabani yengsinba lei haiba ma yauri maraksida adubu hai singbana yeknaba amadi na thak thongbabu laina khudum changani hai nungaiba pauni pakhang leisabi gi oina di laibok phagani hai hoi ado akoge Rashi phone ge tawdingida matangi se me am habigi bado yam phajayena haige tawbani ado masak phajayena thagalaga thi na ju haidu kaigina ko phajayga thagat di yam harau jagani na haige tawbon ikai jadana pungai haijalibzani phajayna harakpasi khunungai sdiboni ne chak lambaga phaude duni aduga laaga TV ga sak yam khenai haibagi khunungai si ju khunungai amena kaino da kachin da sangjalaga no eba Jangan je yang hamadazi yang nungai na zui ado nasi kari macam lah apa sahaja lagi na hang jaga tahu. How was it? Kaino je pau isi pau pau na dri. Kari how boy do you know asi se? Sagem pom ne haber kanam hai gi bani. Sagem pom ba. How do ri head ni ne? Oh, adu je macam lah mana am how pun. Kui na wali saya na makan kola gay na tao ko kang dia do na bizari do
yang ama hagon bani na hai thaga cheri ne chera jesori yausle Maxon Wapham good morning taram no cheri Visesor Thangzam good morning Miss Aigi Rashi amukta haibiyo danu ne haibire Maxon gise Dimpu Aigya taram no cheri Mithun Rashi pakhang leishabi gi matang do adumak phangbo isege oijaro Kaina Rashi yausle joya Kaina Rashi dum ngasi se khara phai Iche thongambi good morning kolong lokat chage do mayam gi lab ta haibire ko mayam gi soidana pajarake tanjama rauzaraga hello ming leifam haibiu ma'am Manipu good morning ma'am Khogen ni ar poktage hoi sir Khogen ma'am ai gi je Rashi ji mina ne ko ado ka yeng bio na ai je na mina ngasi di am phatre yeng ja sir Khogen Rashi su ta tho se duga wai sung hak taw se mina Rashi gi matang da hoi ma'am yekna bana kok san gani miyam ga sumari phaba wat gani ningba do mak pangani khan ganu mangdana ba hotno tongda chakhot gani leisha pakhang singi oina kaina be ai tap thau yam tan banu mi ne ngasi di mina Rashi se sir Khogen kana kanina dum kai sum hainai haidi ningba kha thungande khara mapa kha sagande tawrubada khara mina nusibi na khaga tu hatpi basu dum tawen haiba si chumjala sada su thokpa jala khita khangja hoge asa mem yam somme ado mi ju mingam baje mem mingam baje kha wale ba mina Rashi je hoi adagi pokpa jina ko gi ai je yung je ga chata poe ba mem adana mingam baje wale Rashi se ate ningthau kaino nomai jingumba thangjagumba pokpada oiradi khara sung phaba ko yimje kaisa ningthau ka ba pokpa sigumba da mina Rashi ga tasalakpa sidi bu ko Rashi si oisalakpa sidi pura mem ani gi jo mina ne haigum taw ya daga pokpa de mem pokpa se aina Monday da Miss Nimlana Wednesday da mem Nimla ga yung manari ne akhoi swai lekai da leibse hekta mana lerame hoi ada iman mana Rashi su mana dai pokpa su hek mana wari se koi gi wari sadokpam khangdaba chap mana leiramni na ko wari share tawnabam khangdaba hai tare hoi thagacheri yam ngai jara thamjara thagacheri koi gi ibung punsi bagi thawni thawram se lei angauba aduga sagom khar ka thokpiyu ibu kanya se joya ga yaifaba yumnam ga kaina se ngasi khara phai haksang nuai ba watpa amadi arang arak mangdana ba wangang hayu hotna yetna badi ngamgani khudong thiba hantharani ningjaba thabak panglani pakhang leishabi singi oina aningba phongdokpa yadri aningba phongdokpa yadri yaifaba yumnam joya ga ngasi khaktani da hayengi thokpa madum harakani oja panjina Rajeshori je kanya ni ngasi pomme yam pomboi de haksang khatang nungai ba watli duga arang arak se mangdana ba wangang hayu haibani ba sidi sana haija singjabai makha pole ai wakhal thoktre haija singjadre na hairaga na tumini hek laiba aigi tawham thokpa ngasi gi thaba ama dum tawraga ne dum isai khara ngang sanaraga ko machimda yena khalup khada dum lai thokpa kolam lo khachage hello Inau puspasi am phajai ko nasiri na ne samgi yam phajai ye kaino soina problem da lai u basu pang phang de soina de
ngânꯆꯠꯈ꯭ꯔꯕꯅꯤꯅ ꯌꯥꯝ ꯐꯖꯩꯌꯦ thank you ꯎꯕꯗ ꯀꯔꯝ ꯇꯧꯔꯤꯒꯦ ꯅꯨꯡꯉꯥꯏꯔꯤꯕ꯭ꯔꯣ nungairi ꯊꯦꯡꯅꯗꯦ ꯂꯥꯛꯄꯗꯁꯨ ꯑꯣ ꯅꯆꯦꯒꯤ ꯔꯥꯁꯤꯗꯤꯅꯦ ꯀꯨꯝꯚ ꯔꯥꯁꯤꯅꯤ ꯅꯨꯡꯉꯥꯏꯔꯛꯈꯤꯗ꯭ꯔꯥ ꯅꯨꯡꯉꯥꯏꯔꯛꯑꯣꯏꯗ꯭ꯔꯥ ꯑꯗꯨ ꯑꯝꯇ ꯌꯦꯡꯕꯤꯌꯨ ado iche se kari lamdagine haibibano ꯃꯥ ꯄꯨꯁꯄꯥ ꯍꯣꯏꯒꯤ ꯑꯗꯨꯋꯥꯏꯗꯒꯤꯅꯦ ꯔꯤꯅꯥꯗꯣ ꯄꯨꯁꯄꯥꯗ ꯍꯪꯉꯣ oh koi ꯈꯪꯗ꯭ꯔꯣ khangzare ꯑꯩꯈꯣꯏꯒꯤ ꯉꯁꯤ ꯕꯤꯅꯥ ꯔꯥꯅꯤꯒꯤ ꯃꯅꯥꯛꯇꯒꯤ ꯉꯁꯤ ꯔꯤꯅꯥꯗꯣ ꯂꯝꯗꯤꯡꯗ ꯌꯨꯝ ꯄꯥꯟꯕꯗꯣ hoi hange che ꯑꯗꯨꯅꯦ ꯎꯗꯕ ꯀꯨꯏꯔꯦ ꯍꯥꯏꯁꯦ ꯑꯩꯅ ꯐꯣꯟꯗ ꯎꯕꯩ ꯋꯥꯗ ꯃꯉꯥꯏꯔꯦꯅ udre ꯌꯥꯝ kui ꯐꯖꯔꯝꯃꯦ ꯍꯥꯏꯕ 이나ꯎꯁꯦ kumbara sigi ꯌꯥꯝ ꯐꯖꯔꯝꯃꯦ yam thajade asi che call torokpase mangga chap manare ꯑꯁ ꯇꯧꯕꯗꯤ ꯉꯥꯡꯒꯩ ꯇꯧꯏ ꯅꯪꯒꯤꯗ ꯐꯪꯗꯕ ꯋꯥꯅꯤ ꯁꯥ ꯖꯦꯝꯁꯅ ꯀꯤꯗꯗꯤ ꯑꯗꯨꯝ ꯇꯧꯏ oh ꯃꯤ ꯗꯥꯏꯃꯟꯒꯤ ꯑꯩꯗꯤ ꯃꯤꯡ ꯊꯦꯠꯂ ꯊꯝꯃꯦ ꯍꯥꯏꯅꯔꯤꯕꯅꯤ ꯉꯍꯥꯟꯋꯥꯏꯗꯒꯤ kumbara sige se simadi phagani haiba leiroi miwa thajaganu lai guru amadi maru mapang singi pautak ningsinglaga thau pangbada asingba sakani laisa pakhang singi oina pukning phathana layu phanamte hairaktroba kainum tawri kumbara sige simadi phagani haiba leiroi miwa chu thajaganu lai guru amadi maru mapang singi pautak ningsinglaga thau pangbana asingba sakani yumna tuminne le lore dune phajai ai da tara ni sai matang se kai te yaudre thawni thoram gam ta sanna dau mantre adune nang ayu ngana chakhrabina khoina ga nong phado lakpadadi su theng nadre diamond da leigramina ai dum yum dagi thongan tholokpada thengnaram mi se dum lambi du uramba du mangaire natradi amta una phangde su theng nadre khoi ju kaya laksu laktre lakpaju nangdre yum pangadi thabak yam jille do adu taagre hoi aga cheri che hoi nungai na layu hoi mayam su nungai na tabiu section na taba yengbai di sulit leptre fi saramina ne adum yengba taba sulit leptre duni phone balance tabu hapada khangamdra adune cheri se dudi hoi thamma dum marak ta saru ya biro call phangboy view isai gi thorom da su Rosita Luang Tanau kon thau zam taram nok chari Bijan Yangkhom yum khabam nene Helen taram nok chari Amarjit Luang Poko Ibung Gurdif ima angaubi sagol ban taram nok chari ima angaubi rasi kari oidoino ima angaubi gi rasi dro manarap leibani aroi bo call khachage hello Hello. taram nok Good chari morning. taram nok chari Makar yepti yang jalo. makar gi se rasi ga mai thong ga sana drain tawise Yam ti dai na jalo. haksang nungai ba wat pa aduga thajadana naknabana yengshinba lei adubu haisingba yeknaba amadi nathak thongba bu laina khudum changani laisa pakhang singi oina laibak phagani hai ngasai gi che na kaino gi makar gi rasi gi matang se mai thong ga rasi ga sana dre haise tai nati makar se akoi gi film da su makar na leigre dana ko ada makar gi role lokiba actor do du gi mai thong ga he hairak bada khoina sum wakhan da singhalu ba hai tare ne adu isi ga di sana phatre hairiba Makar mandir. makar mande mai thong manda bata natana akoi gi sum tau thorak pa acting nungting Hoi. sum mana dreva thaga cheri che Hoi. Thank you. kaya phaboi kaya kaino tau haidi Yam kaino ngai roi hai do. Adu ma di chumum. Adu to tholo chang ngai ni na. hoi thaga cheri che Thank you. Thamjare. kha tarak pa kolar lo kha chara roi ge
साइगी लाइव ता हाइबिरकपदा सिथानादबा राउंड अमा पाखिद्रा हाइबिर सोइदना पाखिनी राउंड अमा लाखिनी के स्मर अविनाश ब्रिसिक अमुक्ता रिप्लाई ताजबा यागद्रो मकोक्तगी अमुक हौना पाथोसरागे मकोक्तगी हौजरागे ममा आनंदी ओक्रम प्रोग्राम से लोइरमले चाइदा थगचरी मांगो बिदु काय लेग्रगे मांगो बि थोलखिद्रे मांग्रे अदुदि मयाम येंगसी असिगी हौरकपदगी अमुक मयामगी वालहौरिबसिंग असि ताहौद्रबसिंग रेडियो दा ताबिरिबा दुगा डायमंड टीवी यूट्यूब दा लाइबिरिबा डायमंड टीवी फेसबुक पेज दा लाइबिरिबा मयाम तोगान तोगान बा प्लेटफॉर्म सिंग दा येंगबिरिबा मयाम ताहौदबसिंगी खलगा अमु मकोक्तगी हंजगे मयाम अरोइबा राउंड लाबनिना तक्ति तामिना होरसि पुन्ना सिथदना येंगसी हानबा राशिदा इमुंग मनुंग दनतना मियांग मरी फगतपा नचाक नरल चाखोतपगी नुंगाइबा लई निंगबा मपा चागनी नसाना नाइदि काइनगनी हाइरि लेसा पाखंग सिंगी ओइना मरी फगतकनी दुगा मेष ब्रिस राशिदा इमुंग मनुंगी वादी मांगबा लैतबा नचाना नाइ अमदी नचाक नरल सा चाखोतपा नुमिनी मरम खंगना खुद चावबदी मांगनी लेसा पाखंग सिंगी ओइना इकाइ खुमनबी मिथुन राशिदा नथक थोंबगी यनबा अफा अपुनबा लैरसु मांगबा लैरोय लेजबा लौसिंग अमदी वाखल पुथोकपना पुम ngamnamak mai pakani aduga leisa pakhang singi oina laibak phagani karkat rasida marup mapang singa loinana pangba thabak khuding mai pakani panduna laikhiba sel thum phangba yaba lei mitupnadi tathigani leisa pakhang singi oina aphaba mari lei Singharasida haksang nungai bawali phinglabadi nathak thongba maruka nungai naroi lalon etik tikanagani khantarabadi ayamba kanagani leisa pakhang singi oina laibak phagani kanya rasi haksang nungai bawatpa amadi arang arak mangdanaba wangang hayu yanabadi ngamgani khudong thiba hantharani ningjaba thabak panglagani leisa pakhang singi oina ningba phongdokpa yadre Tularasida akiba kokchagani arapaga mateng launa bayagani lausing jaguni langtaknaba amadi hoya phabadi kaina bayaba lei leisa pakhang singi oina wakhal chawtho brisik imung manung miyamga loinana chatchaba chatnaba honau mangba leiroi chinkanba amadi napal loinabana mingchat mayeng tagani leisa pakhang singi oina nungsibana chali dhanurasi laibak thoina phagani mi ngamgani akiba leiroi phamthon phangbagum nungai jagani Nachana nai amadi sel thum phangjagani leisa pakhang singi oina nungsiba phangbagi nungai jagani makarasi hakchang nungai bawatpa thajadana naknabana yangsinba lei adubu hai singbana yeknaba amadi nathak thongbabu laina khudum changani leisa pakhang singi oina laibak phagani kumbarasi simadi phagani haiba leiroi miwa thajaganu lai guru amadi marup mapang singi pautak ningsinglaga thau pangmana asingba sakani leisa pakhang singi oina pukning phathana layo Aribada minarasi yeknabana kok sahangani miyamga sumari phaba watkani ningbadumak pangani khanganu mangdana bahonau tongda chakholakani leisa pakhang singi oina kainaba yai tapthau masining asigi pujarakliba Matam Wapham amadi Rashi Phal Thorom Sibu yengbiriba tabiriba mayam hana thagachuri makha tarakpada amuk ngasigi pause sindi yauriba maruiba pausing mayam puna amuk khangminasi hojikidi mayam degi atenba bre amatang lawjage Lengsinbiro Lokta Girls Hostel Sangai Pro Airport Road Imphal West Manipur Loinana admission hangdokchare 2024 yoina class 11 amadi 12 kidama mapamasigi hena khudong saba singdi masak maming lerba school gi expert lecture singna residential coaching classes logjagani separate room pamba mahiroi singi oina miyoi ani amasu miyoi mari gi oiba room leijagani nelkhongma mafam dagi lapna leiraba mahiroi singna ingna chingna larik paba da khudong chaba mafam oiri yamna hygienic oina mess sap tawjagani hostel manungda library gi room leijari arapa amasung anapa school singda tamba mahiroi singi ban gi service leijagani
tongan tongan ba facilities singi akupa marol gidama sangai pro land for opposite Iskon Mandir da leiba Lokta Girls Hostel da lakpiduna khangbiraba yagani akupa marol gidama call tobiu 8837045609 loinana 7005169262 kaubiraganu Mahiroi singidamak yamna khudong chaba mafam amani Lokta Girls Hostel Sangai Paro Airport Road Imphal West Manipur Admission hangdukchere Pre-Primary Teachers Training Institute Malom Tuliaima Kongba Thongmachala Nawa Sindam Court Mafam asida English, Hindi, Meitei Mayek, Yoga, Rhymes, Computer, Psychology, Method of Teaching, Drawing, Art and Craft, Loinana, Storytelling 90% job opportunity phanglagadaba Nawa Sindam Court Akupa marol gidama 8794-782217 Loinana 8837-483-810 Hariba number singeste call toroga tanabiu ngasi mak unabiu Pre-Primary Teachers Training Institute ama oriba Nawa Sindam Kona Batch kaya matang chathajarakpada anoba batch kidama ngasi mak anoba hangdukchere Nawa Sindam Kona Pre-Primary Teachers Training Institute Malom Tuliaima Kongba Thongmacha Admission open. Global Boys Hostel, New Delhi. Hostel asida class 6 tagi 12 ta leiba Mahiroi Singhi admission gi khudong chaba pizari. Hostel asi maru oina North East amasung Manipuri Singhi khudong chaba pizari. St. Nirankari School, Apex Public School, St. John Convent School na chingba school singda admission tawgi khudong chaba pizari. Satra Singhi transfer ki facility su pizari. Medical amasung engineering students singna afaba coaching institute singda admission tawhanbagi khudong chaba su pizari. Chang naina afaba expert sing kauduna career amasung guidance pijagani. Satra Singhi coaching amadi library ki khudong chaba su pizari. Akupa marol ki damak makhada pisariba contact number asida call tawiu. Global Boys Hostel, New Delhi. Lengsinbiro Yaipokpa The Rehabilitation and Child Care Center Kwakachal Akam Lekai Imphal West Manipur Drug Natragayu Alcohol Addiction Amadi अहनबदा मरुइबा पाव इरिल तुरेल की इरी तत्रे इम्फाल खाइबोक अमा इसिंग फंगदबगी अवाबा मायोकनारे इथम मोइरांगपुरेन अमसुंग लाइखोंगी नुंग लेंगोय पेकपसिंगदा कुकी मिलिटेंट सिंगी अनी सुबा लंदा स्कावेटर अनी जिप अमा पेट्रोल हाइजिनदुना मई थादोक लमले पुंग अहुम हेना खुथोकनाख्रे लम्हांगना रुरबा खुंजा अहुमसु कनबा ngamkhre hairi thamna pokpi tamna nomai kapsilakre san sing nomina kaptuna hatnana basu hotnaram le hairi kaihau village authority na kuki militant singi thawong akanba maungda condemn tawrakli Manipur gi landa Mizoram na khabai khara sabaleptri Mizoram gi chief minister gi political advisor Churasanpur da laktuna buffer zone sing yang silamlei ITLF ka mifamsu pangthokre hairi MPA gi army chief NIA na fazin ki basi peace agreement ki mayok tani haina sarailong bana phongdokre rehab center kya da inmate sing mawong sumdana thamlamba thengnare hairi lanai gi rehab sing da inmate sing bu sangod gumba maphamda thamlamba yaure haibu aphamsu thengnarakhi basingna phongdorake BJP की अरोन बा एजेंडा लेबना लान लोसिनना बहोना दबनी BJP मुथतना बावारेप लौमिनर से हाइना CPI की लुसिंगबा एल सोतिल कुमारना फोंगदोख्रे मियोय अहुम फाकिबगी मायुक्ता सलुंगफम अपुनबा मैरा पाइबिलुप मई हौना साउरे चीफ मिनिस्टर दा हाइहाइदबा वा कयासु फोंगदोख्रे
खोंजोमदगी लमथाकिबा राहुल गांधी की जत्रा मुंबईदा लोइसिनख्रे राहुल गांधी की वासा कुनगा मंगागे कुनगा मंगा मिखल की खुलाई ओइना सिजनगदौरी मणिपुर ह्यूमन राइट्स कमीशन लनाई डी एडिक्शन सेंटर खरा येंगसिलुबदा पोमसाई साइदुना लेरंबा थेंगनारे कुकी रिफ्यूजी सिंह जिरीबामदा कुमलकपा यारोय हाइना अथिंगबा थमख्रे इम्फाल वेस्ट की मफम क्यादा पाक्तकनना मैरागी रैली सटकी हाइरे येंगनबा मसक खंगलगा अमतो ओइना पुनसिलकलबदी बोट लेपकनी हाइना महेश्वर थौनाउजमना फोंदोखरे अमदी ऑयल पंप थुगाइबा अमसुंग स्टाफ सिंह की हलंबा यानिंगदि हाइना डीलर सिंगना फोंदोखरे खुरुमजरी मॉर्निंग न्यूज़पेपर रीडिंग मिडियंग ताबिरिबा मदी ताबिरिबा सिंहबो पुष्पारानी लाइसोमना तराम नोकचरी मरोइबा पाउसिंग हौजिमी हमदा संदोकना पिजरी मणिपुर इसिंगी थौसिल सेमदबा अमसुंग नोंजु नुंसागी चांग काइथरकपना मरम ओइरदुना इम्फाल फाउरग चेलिबा मरोइबा तुरेल सिंग इसिंग लेसिलक्त्रे इरेल तुरेल दि मफम खरदा इरी तत्खिबदगी इम्फाल खाइबोक अमदा लैबा मियाम इसिंग फंगदबगी अवाबा मायोकनबा हौरे इरेल तुरेल की इरी तत्खिबासिना मरम ओइरगा इरेलबोंग वाटर सप्लाई स्कीमना इसिंग पीबा लेपखिबा नुमित निनी सुरे हाइरे ममांगदा अमुक्ता थोखिद्रिबा मवंगदा इरेल तुरेलना खंगौदना इरी तत्खिबासिना मियाम थकना चाहनबा इसिंग फंगदबगे अचौबा अवाबा मायोकनरकपा याबगे फिबमदा लाक्ले इरेल तुरेलगी बामोन कंपु याउना मफम क्यादा तुरेलगी इरी पुंगता तत्ख्रे मदुना मरम ओइरगा तुरेल असिदगी इसिंग लौरगा चलाइरंबा वाटर सप्लाई स्कीम कया इनटेक्ता इसिंग फंगदबदगे इसिंग पीबा ngamdabage khudongsadaba mayoknaba haure तुरेल असिगी इरेलबोंग थोंखोंगदा लेरिबा इंटेक असिदगी इसिंग सिंखतलगा इरेलबोंग वाटर सप्लाईना इम्फालगी मफम खाइबोक अमा इसिंग पीदुना लाक्लिबने वाटर सप्लाई स्कीम असिना कोंगबा खेत्री लेकाइदगी हौरगा खोंगमन सिंजमई खेत्री लेकाइगी अकोइबा मफमसिंग अमसुंग वांखैगी अयाम्बा मफम इसिंग पीदुना लाक्लंबदो हौकिबा मार्च 15 तुरेलगी इरी तत्खिबासिना मरम ओइरगा इंटेक्ता इसिंग फंगदबदगी इसिंग पीबा लेपखिबनी हाइना पाव असिना मखा तारी अमरोमदा इरेल तुरेलगी इरी तत्खिबासिना पोरमपाट वाटर सप्लाई स्कीमना इरेल तुरेलदगी सिंग सिंखतलगा मियाम देसिंग पीबगी थबक अदुसु लेपखिबा चेयोल अमरो फारकले हाइरे मफम असिदगी फंगबा पाउदा हौजिकी ओइना वाटर सप्लाई स्कीम असिदा सिंखै सिंगदगी पुरकपा इसिंगना पोरमपाट वाटर सप्लाई स्कीम दा थाजिलगा मदुदगी मियामदा इसिंग पीबगी थबक सथरी मसिना मरम ओइरगा वाटर सप्लाई असिना कोनबा मफम सिंगदा इसिंग मरांग काइना फंगहनबदा चाउना खुदोंसादबा मायोकनारी वाटर सप्लाई हाना लेकाई लेकाइदा सेओल अमदा नुमित हुमनी नत्रगा मरिनीरोम सिंग पिरंबदु हौजिक्ति सेओल अमदा नोमा नत्रगा निनीदगी हेना इसिंग पीबा ngamdre hainasu फोंदोकले तुरेलगी इसिंग ngana kangba amasung oiriba phibam asigi matangda डायरेक्टोरेट ऑफ एनवायरनमेंट एंड क्लाइमेट चेंज की डायरेक्टर डॉक्टर तौरांगबम बर्जकुमार ना फोंदोखिबदा मार्च थागी ओइना मणिपुर की ओइफम थोकपा नोंजुगी चांग असि mm20 दगी mm21 फावबा चुफम थोकपदा हौजिक नोंग मरिक अमता सुखिदे हाइबा वाफम फोंदोरखी तरानिपान सुबह लोकसभा मिखल की मतम हेक लाउथोखिबा पुंग कुनगा मरी की मनुंगदा कुकी सिंगना मैतै सिंगदा नोमै कापसिंदुना लंदाबा हौरखरे थौदो असिदा स्काबेटर ड्राइवर अमा याउना मियोय अनि कुकी सिंगी खुतगे नानथोक हौरे स्काबेटर अनि याउना गाड़ी अहुम मै थारमले थौदो असिंगरांग नुथेल पुंग मरीरोम ताबा मतमदा अंड्रो पुलिस स्टेशन के मनुंग चनबा लाइखोंग ममांगे सिंगी लोकसभ अमदा थोखिबने कुकी सिंगदा लंदारकपदगी नानथोरकलबा स्काबेटर ड्राइवर असिगी ममिंग थोसोम चावबा सही कुनिपान अपोकपा लेखिद्रबा मोहिंद्रो कवि इम्फाल ईस्ट के याम्बेम मथक लेकाइदगी नि हाइरे थौदो थोलिबा मफम असिदगी फंगबा पाउना हाइ महौसागुमना हाइबा लोकसभ अदुदा मैतै सिंग असि लेंगोय सुबगी थबा असि तौदुना अदुम लाई महौसागुमना हाइबा मफम अदुदा लेंगोय सुबा चलुबदा नुंथेल पुंग मरीरोम ताबा मतमदा कुकी खुलाई पाइबसिंगना कुमथरकलगा नोमै कापथरकपा होरखिबने कुकी सिंगना नोमै कापसिलकपगी मखोल तारकपदगी मफम अदुदा थबक सुदुना लेरंबा मियोय सिंग अदु थवाई हिंगनबा जेनरखी हाइरे
चेलखिबा मियोइसिंग अदुगी मरक्ता स्काबेटर ड्राइवर चावबा यावरमदबदगी थिनरखिबनी अदुम ओइनमक महक थवाई हिंगनबा लोटुना लेरमबदगी लमदम अदुगी खुलंगाकपसिंगना थेंगनदुना कनबा ngamखिबने थौदो असि थोख्रबा मतुंगदा मफम अदुदा खुलंगाकलिबसिंगना पावसी मखाताना पिजरी खुद हंदुना नुमिदांगरम अथेंग फावबदा इथम मोरांगपुरेल लाइखोंग अमसुंग कैथेन मानबिगी ममांगी सिंगसांग परेंगदा खुद थोकनके अमरोमदा इम्फाल ईस्ट डिस्ट्रिक्ट पुलिस की एसपी के मेघचंद्रना फोंदोखिबदा ngara nuthil pung 4 rom tarakpa adwaida लाइखोंग ममांग सिंगदा मियोय खरना लेंगोय कोटलिंगैदा कुकी खुलाई पाइबसिंग अदुना सिंगथक्तगी नोमै कापथरखिबने नोमै मखोल ताबदुदा मफम अदुदा थबक सुरंबा मियोयसिंग अदु मफम अदु थादोक्तुना चेनरकपदा मियोय अनि थीबा खंगदना लैखि थौदो अदु हेकथोकपदगी मणिपुर पुलिस कमांडोगी अहेनबा फोर्सिंग मफम अदुदा सक्सिनखिबगा लोइनना कुकी मिलिटेंटसिंग अदुबु तकथोकनबा नोमै कापखि लोइनना थीबा खंगदना लैरिबा मियोय अनि अदु थीबगी थबकसु चथखि तुंगदा मियोय अनि अदु पुलिस कमांडो सिंगना टेकता कायदना कनबा ngamखि मखोय अनि अदु नोमै मखोलदा किबदगी लोटुना लैरुबने हाइबा खंबा ngamखि हाइरे लेंगोय सुरिबा मफम अदु ताना कुकी मिलिटेंट सिंग अदुना कुमथरकलगा मफम अदुदा लेरंबा स्काबेटर अनि अमसुंग महिंद्रा थार गाड़ी अमा मै थादोकलमखिबने स्काबेटर अमसुंग थार अदु कनागिनो हाइबा चपसाना खंबा ngamद्रि लोइनना पुलिसना थौदो अदुगी मतंगदा अकुपा वाफम खंगदोकनबा थिजिनबा हौख्रे हाइरे मखोयना लेंगोय कोटलमलिबा मफम अदु सिंगथक्ता किलोमीटर मखाय अमरोम काखतलगा लैबा मफम अमदने इरांग फटखिद्रबा मतम असिदा मियामना सिगुम थबकसिंग असि तौबिदनबा महांगना अपील तौखि असिगुम थौदो असिना मियामदा काहेना मी पाइबा फावहनबगा लोइनना अवाबा नंगहनगनी ममन यामलबा मियोयबगी पुंसी असिबु कन्नबा मियाम पुना होनमिनबगी तंगाइफदबा लै थबक सुबो मतमदा साफगदबा फिबम येंगलगा थबक सुबिननबसु एसपी गी माइकेदगी अपील तौरकली इरेलबोंग पुलिस स्टेशन की मनुंग सनबा कोंगो सेकोंदा लेबा फेडरेशन ऑफ सिविल सोसाइटी ऑर्गेनाइजेशन फोक्स मणिपुर की प्रेसिडेंट थोइदिंगजम मनिहार की युमदा ngaraang नुमिदांग पुंग 8 मखाइरोम तारकपदा इंडियाना साबा हैंड ग्रेनेड अमा लंगसिलमले हैंड ग्रेनेड अदु महा की युम की ममांगदा ताकी अदुबु पोखाई खिदे हाइरे इरेलबोंग पुलिस की टीम अमा लाक्तुना पोखाई हौद्रबा हैंड ग्रेनेड अदु लौखत्रे पुलिसना एफआईआर अमसु रजिस्टर तौख्रे हाइरे नेशनल इन्वेस्टिगेशन एजेंसी NIA ना था की तरह हमदोइदा पाम्बैना लुसिंगबा UNLF की लानमी संगलोक MPA की चीफ ऑफ आर्मी स्टाफ इंचार्ज थोक्सोम सिदाबम्बो चीफ इंटेलिजेंस लाइमयुम इंगबा मसुंग सर्जन थौनाउजम लांदबबु अरोनबा थौरांग अमदा फाजिनगिबा असि कुमजा लिसिंग अनि कुनगा हुमदोइगी नवंबर कुनगा मापंदा गवर्नमेंट ऑफ इंडिया अमदी पार्टी का खुयक पिनखिबा पीस एग्रीमेंट के ग्राउंड रूल थुगाइबनी हाइना फोंदोखरे यावलुप असिगी मीडिया कोऑर्डिनेटर चराइरोंगबा थोक्सोमना खुयक पिदुना थादोरकबा जेरोल अमदा हाई पार्टी की मरुओइबा थौपुबा मेंबर अहुम असि फाजिनखिबगा पार्टी की अथॉरिटीना मणिपुर की चीफ मिनिस्टर उनखि फाबगी मरम हंगबदा मसिगी मतंगदा इन्फॉर्मेशन अमता पिरकपा खंगहलकपा लैखिदे अदुम ओइनमक होम डिपार्टमेंट थौदो असिना ट्रस्ट बिल्डिंग दा चौबा थाजदबा अमा पीरे हाइना हाइख्रे हाइना थमलखि अदुगा मखा ताना मसी मसु हाइरखि केस असि इंटरस्टेट केस अमनि हाइना NIA ना हाइबना मसिगी मतंगदा चीफ मिनिस्टर ना करिसु तौबा ngamde अदुबु अथुबु मतमदा बेल आउट तौननबा सेंटर दा अंगamba थाकता होनगनिसु हाइरखि हाइरे NIA की हायर अथॉरिटी अमदी गवर्नमेंट ऑफ इंडिया की मरु ओइबा अथॉरिटी सिंगा थौदो असिगी मतंगदा पाउ फाउनखि मतम अदुदा मेंबर अहुम असि NIA की खुत्ता लैरे हाइना NIA ना खंगहलखि फाजिनखिबा थौदो असिगी मतंगदा पार्टी की अथॉरिटी गा वारी सानबगी वाफम हाइबदा इन्वेस्टिगेशन लोइद्रिबा फावबा उन्नबा खुदोंग साखिरोय हाइबा वाफम थमलखि हाइरि
mayai kaba chinjakta laisuraba miyoisingi mahosagi punsirolda hanjil hananabagidamakta layengnanaba thampham oriba rehabilitation center kyada inmates singbu yamna mawong maril tadana amasung lainga kisatna kanglon wangmada salairamagi khudam kya Manipur Human Rights Commission ki kangbu amana yengsiluba matamda thengnarakre Manipur Human Rights Commission MISRC ki chairperson Justice UB Sahana lusingba mihut kangbu amana commission asida tongan ba maikaidagi Manipur da hangliba rehabilitation center kyana miyoi kya mawong ama mawong sumdana nampuda thamjile habiki pau phangbadagi Manipur gi tongan ba mafam singda hangliba mayai kaba druktagi amasung yuda laisuraba singbo layeng pham oriba rehabilitation center kya yangsinbagi khongsat aduda commission asigi member KK Singh amasung law officer Basantana Singba miyoi singsu saruk yakhi hairi yangsin khongsat asida thangmaiban yumnam laikai da Ministry of Social Justice and Empowerment Government of India ki sponsor makada Integrated Women and Children Development Center na salaiba sign lanai oina salaibani haiba Lilong Bazar Jame Masjid Road ta hangliba New Life Solution Rehabilitation Center amasung Thauban Kiam Sipai Leithagol Leikai da salaiba anoba yening Rehabilitation Center da satuna hakthengnana matau karamna salaidi haiba sing yangsin khibani Haukiba January 13 da Thawal district ki khongjomdagi All India Congress Committee ki president Malik Arjun Kharge na lamthaduna haudoki Rahul Gandhi ki Bharat Jodo Nyaya Yatra ngarang Mumbai da Indian Constitution ki preamble pathoktuna loisinkhre loisinbagi thoromda Central Mumbai gi Saita Bhumi da laiba BR Ambedkar gi khubamda ikai khumnaba utki thorom asida Congress Party gi General Secretary su oribi Rahul Gandhi ki machanupi Priyanka Gandhi Vatana lusingba AICC ki mihut kayamarum su saruk yakhi Manipur dagi hauraga kilometer lising taruk chatruk satkiba khongsat asida tongan ba mafam singda pangthokkiba mifamda Rahul Gandhi ki maikaidagi wasak kungamanga sakhi Bharat Jodo Nyaya Yatra si India da chumba wakhai puraknabagi pandamda India gi awang nongpok chidaidagi Khanung sup chidai fawba chatkibani khongsat asina leiba asigi kachin koya sinba thungna leiriba miyamna thengnariba awaba sinmi singi khudongsa daba kaya marumbo puthoktuna makhoibu yokhat pinanaba honari khongsat asi hauji India da lengak pariba kangbu asigi policy bu singnaduna chatkibani loinana hodokpagi thoram asida su Manipur gi irangda center na tumina leisiliba asigi matangda Rahul Gandhi na yamna marik sumna thamkibani loinana miyoi lakya na mahakpu saugatkibani Phal West District ki manung chanba sakmaijin hangun da laiba MS Yumnam and Sun Oil Farm da nahan nungthil masakhang da ba miyoi kharna sangsilaklaga pamgi pochai sing thugairam ba masung staff sing da ki akhang nang halambagi thawong adu thamoi sokna yaning de haina Manipur petrol pump dealer sing na fresh thadorokpa cherol amada phongdorakli Asigumba thawdo asi matungda lamdam asida leiba tai petrol pump singda amuhana thondana ba honabada Manipur lengak CSO sing amasung miyamna mateng pangbinanaba apel tawki Pambaina lusingba UNLF ki Army Chief yauna miyoi ahum NIA na fajinduna thamkibagi thawdokpo yaningdaba phongdokpo ina amadi makoi ahuma condition amata yaudana thadokadabani haiba demand tawraduna masing yamlaba nupi singna Phal West ke tongan ba mafam singda mairagi rally satkre Amaromda tha asigi tarahumdoi da NIA na Pambaina lusingba UNLF ki miyoi ahum phakibabu khanghogde haina Chief Minister N Birena phongdorokpo Wapham da salungpham apunba maira paibi luf mai hona saukibaga loinana lup asigi president thingbai jam chawbana haihaidabu Wapham paumising da phongdoraktuna Chief Minister asi khwadigi machinthi Chief Minister ni haina phongdokre BJP ki aron ba agenda laibana lan loisnana bahona dabani haraduna pangthokadori batarani pansubo lok sabha mikhalda BJP muthana ba warep lominar se haina mikhal asida CPI Manipur gi
ꯃꯤꯔꯦꯞ ꯑꯣꯏꯔꯤꯕ ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠ ꯀꯥꯎꯟꯁꯤꯜ CPI ꯒꯤ ꯍꯥꯟꯅꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯃꯁꯨꯡ ꯑꯣꯜ ꯏꯟꯗꯤꯌꯥ ꯇ꯭ꯔꯦꯗ ꯌꯨꯅꯤꯌꯟ ꯀꯣꯡꯒ꯭ꯔꯦꯁꯀꯤ ꯁꯦꯀ꯭ꯔꯦꯇꯔꯤ L. Sotil Kumarna ꯐꯣꯡꯗꯣꯔꯛꯂꯤ꯫ ममांग सही लिसिंग अनि कुनगा हुमदोई गी मे गी तारीख अहुमदगी चिनकुकी मिजो लमहेनबा सिंगना मखोई मिलिटेंट सिंगा खुसमनदुना मणिपुरदगी सेपरेट एडमिनिस्ट्रेशन पीगदबने हाइबगी डिमांड तौरदुना येलहौमी मैतै फुरुपता उनसिनदुना तमथिरबा लान सथरकपदगी युमथंगनरिबा मिजोरामना थेंखांग क्यादा खाबै खरा सादुना लाकपगी थबक लेप्त्री मिजोरामगी ममांगदा लेरंबा मिजो नेशनल फ्रंट MNF की जोयराम थंगाना लुसिंगबा लेंगाकना मणिपुरदा थोकलिबा लान असिगी मतंगदा हंचक ngachak सारमलबा मतुंग हौजिक लेरिबा जोयराम पीपल्स मूवमेंट ZPM की चीफ मिनिस्टर लालदू होमाना लुसिंगलिबा लेंगाकना सु मखाताना अचाकपा मैदगी हजिनबगी थवोंसिंग चथरकले। कुकी रिफ्यूजी सिंगबु चैराक पिदुना यासिनबा अमा पुरक्त्रिबा फावबा जिरिबामगी तंपाकता कुकी अमता कुंबिरकनु करिगुंबा असोक अपन असि अना थौलकलबदी मदुगी टेक्साक पुबा ngamloi हाइना जिरिबाम ब्रांच के उमंगलाई कनबा पुनबलुप उकल साउथ ईस्ट एशिया कल्चरल ऑर्गेनाइजेशन सिको सनामही लाइनिंग फुरुप लमलेन अतिंगबी जिरिबाम अमदी सनामही लाइनिंग लुप सामु पुनबी जिरिबाम नसिदुना ngrang mafam adugi सामो पुनबीदा पांगथोकिबा पाउगी मिफमदा उकल जिरिबाम ब्रांच के एडवाइजर हामोम धानी मैतैना फोंदोखरे। हौजिक चथरिबा लान असिदा येकनबा मसक खंगसी अमसुंग मखोइगी मसक खंगलगा लान असिबु मायोकनरिबसिंग अमा तोइना पुनसिनरक्तुना यूनिटी सागतपा ngamlaklagadi मथंग थागी तारीख 18 दा पांगथोकदोरिबा 19 सुबा लोक सभा की मिखलदा मिरेप ओइरकनी हाइना रिपब्लिकन पार्टी ऑफ इंडिया RPI अटवालेगी थौनाउजम महेश्वरना फोंदोखरे। वाफम असिंगरांग कैसामपाता लेबा महाकी युमदा यामलबा नुपी अमसुंग नुपा मियामना पांगथोकदोरिबा लोकसभा मिखल असिदा महाकसु मिरेप ओइगदबनि हाइना थमजिनरखिबा थौदोका मरी लेनना महाकना फोंदोखिबने। हौजिक मणिपुरदा लंदारकलिबसि इलिगेन इमिग्रेंट सिंगननी हौजिकसु लान लोइद्री अदुबो बोट किदमक्तदी लांगबा हौरकले पार्लियामेंट की बोट नक्सलकबा असिदा येकनबसिंग काउथोखिदुना एखोइ मसेल इरेचा मसेन हुनदुना लेरबदी अमसुंग कैंडिडेट अमगा अमगा हुनरबदी अखोइगी येकनबा कनानो हाइबदु काउथोकनखिबगुमना तौरकनी मरम असिने इलेक्शन की कैंपेन ददी हुनबिगनु अतोपा मिना खुदोंग चाबा लौखिगनी कांग्रेस अमसुंग BJP सु हुनबा लेपिरो हाइरदुना अखोइ अमा तोइना पुनसिलसे हाइना महाकना फोंदोखि। मपान की ओइबा पाउदा रसिया की हानेगी प्रेसिडेंट दामित्री मेंडेवना वोटिंग बूथ सिंग अमसुंग बैलेट बॉक्स सिंग सेबोटेज तौननबा होन्नबगीदमक थाजबा हातपा सिंग हाइना प्रोटेक्ट सिंग कंडेम तौखिबगा लोइनना लेबासिगी प्रेसिडेंट मिखल थुगाननबा टेररिस्ट एक्टिविटी सिंग सिसनबगीदमक यूक्रेन बु रसियाना मराल सिख्रे। डोनाल्ड ट्रम्पना करिगुंबा महाक लाकदोरिबा प्रेसिडेंट मिखलदा माई पाक्ट्रबदी लेबाक पुंबगीदमक इमुनाई मुतानबगी थौदो अमा थोकनी हाबगी वार्निंग तौरदुना थांगज नुमिता नोवेम्बर की प्रेसिडेंशियल इलेक्शन असी US पुवारीदा ख्वादिगी मरोइबा नुमित ओइरगनी हाइख्रे। समुद्र की लंबीदा सिंजा की तेंगबांग पुरकपा हानबा जहाज तोरबालदा थुंगलख्रबा पैलेस्टीनिया की गजादा हेनबा तेंगबांग पुसिनबा याहननबा डिमांड तौकिबा पैलेस्टीनियन मिलिटेंट ग्रुप अदुदगी अनौबा वाफम अमा हौदोक्लख्रबगी तुंग थांगज नुमित इजराइल हमास की मरक्ता सीजफायर अमा तौनबगी होटनबदु अनौबा सा अमामु उख्रे हाइरे। साउथ सुदान चयोल अनि सांगलबा याबा साथीबा हिट वेव अमगी थौरांग तौदुना लेबा अदुगी गवर्नमेंट निंथौकाबदगी हौने स्कूल पुमनमक थिंगजलगनी हाइख्रे।
Lok Sabha Mikhal Mangoinana Prime Minister Narendra Modi na lusingba lenga asina India pumbada Citizenship Amendment Act CAA satna hankraba matungda Pakistan dagi selaktuna Gujarat ki Ahmedabad ta leirakiba refugee Hindu taraga nipan ngarang India gi citizenship fikre Gujarat University gi hostel da nahan numidang chaurakna pung 10 makhairom tarakpa adwaida Afghanistan Sri Lanka amadi Uzbekistan chingba leibak singdagi laktuna University asida tamliba foreign students kharana namaz paringaida khana sainarakpadagi foreign mahiroi manga rom asok apan thokre haire Lok Sabha Mikhal gi mangoinana election campaign tauba yadanaba BJP na Aam Admi Party AAP gi convener amadi Delhi gi Chief Minister Arvind Kejriwal bu jail da thajinba pamle haina AAP gi maikedagi phongdorakre Sahi asigi January manga the Enforcement Directorate ED na satharaki baret amada attack tawrakpada chauna senaba Sandesh Khaligi Sek Sahajan farba matungda mahaki manau nupa Sek Alamgir su CBI na fagatkre Sahi taraga mathoigi mamangda Pakistan na fakiba mara leitroba India macha ama ngasi phawba duma Pakistan gi jail da leiramba thengnabadagi High Court na government ta akanba maungda saikre haire Maharashtra da school gi oja singna jeans amadi t-shirt litpa thingkibaga loinana oja singtagi oiba dress code satnagadabani haina su Maharashtra government na warep laukre Darjeeling da Lok Sabha Mikhal gi ticket fangnabagi damang sathariba lan gi manung sanna BJP gi MLA anina handak pangthokadoriba Lok Sabha Mikhal asida BJP gi ticket pidrabadi independent mirep oina Mikhal thengnaragani haina BJP gi maru oiba lusingba singda akiba piba oina lauthokre haire Uttar Pradesh ki Raiveli da leiba license paiba bambula sabagi factory ama pokhairakpadagi naha ama khudakta laikidre aduga mioi amana aruba phibam da sokpadagi hospital da pukhatuna laikana khre haire Lok Sabha Mikhal pangthoknabagi matam lauthokraba matung da su party amadagi amada songthok songsin tawbagi thabak lepa leitana satharakli masigi saru ama oina BSR gi MP oiriba Ranjit Reddy amadi MLA Nagendar party asidagi toktuna Congress ta join tawkre Maka tarakpada sanabagi pau taminase kumja lising ani kungani thoigi December da mama oiruraba matung competition da halakiba hanagi world number 1 archer Deepika Kumari na Sonipatta numaiji numita pangthokiba archery World Cup amasung Paris Olympics ke selection trials da makok thongba ngamkhre tha sigi tarani thoidagi England gi Birmingham da satharakpa US dollar lakh ama lising punthra gi sel gi mana laiba All England Championship ki ngarang sanakiba final match sing da mai paktuna Indonesia gi Jonathan Christie amasung Spain gi Carolina Marina mathangsana nupa amasung nupi gi singles title sing lawba ngamkhre California gi Indian Wells da sathariba BNP Paribas Open 2024 gi ngarang sanakiba women's doubles ke final da top seeded Chinese Taipei gi Sai Shu Wei amasung Belgium gi Elise Martins na ahum suba seeded Australia gi Storm Hunter amasung Czech Republic ki Katerina Siniakova bu stake set da maitiba piduna title lokre tournament asigi nupagi singles final da Spain gi Carlos Alcaraz amasung Russia gi Daniel Medvedev amuhana sanaragani Asian Games bronze medalist athlete
Gurbir Singna California da pangthokpa mitta nupagi meter 10,000 gi lamjenda chahi taraga taruk suroba national record thugai khrabasu Paris Olympics qualification mark yo hodre Senior International Olympic Committee IOC ki Vice President John Kosna Paris Games da Russian athlete kya yamna neutral athlete oina compete tawgani haiba khangba ngamdri adubu yamdrabada athlete nifurom di yoraba yai hairi Juventus Serie A gi nomaisi numita sana ki league match amada Genoa ga goal chanadana draw chatuna Italy gi makok thongba football league tournament asida phajaba ngamdana leiri Ingudam Kabita Sanuna Mr. India Senior Women's Bodybuilding Championship da amasung Maradona Khetui Mayumna Men's Bodybuilding da goal amamam laure Punjab na yumbu oduna Ludhiana gi Indoor Stadium da sathari bataramanga suba Mr. India 2024 Senior Men's amasung Women's Bodybuilding Championship asida Manipur na husik phawba makoi anigi medal asiga tharaga punna medal mari laubangamle Maharashtra na yumbu oduna Pune da sathari bataramari suba Hockey India Senior Women's Nation Championship ta Manipur thangnana match ani mai paktuna Pool G gi makok thongba ngamduna quarter final gi lambi naksinkhre Amadi Manipur Cricket Association asinduna sathari bani pan suba MNCAW Prahat amasung W Ramanande Elite Tournament 2023-2024 gi ngarang sanakibada PTRC Pasoi Part 4 game ani thangnana mai paktuna makok thongba ahumgi manungsan pangamli Husilakpada maroiba pausing amahna pijari Iril Turel gi iri tatre Phal khaibo amai sing phangdabagi awaba mayoknaba hore Itham Moirang Purel amasung Laikhonggi nung lengoi pekpa singda kuki militant singna landa sa tharakre excavator ani jeep ama petron haizinduna mai thadok lamle pung ahum hena khuthokna kre lamhangna ruraba khunja ahum kan bangam kre haire thamna popi tamna nomai kapsilaki sansing nomai na kaptuna hanana basu hona ki haiba pausu phongdorakle Kaihau village authority na kuki militant singi thawong akan mamongda condemn tawrakle Manipur gi landa Mizoram na khabai khara saba leptri Mizoram Chief Minister gi political advisor Churasanpur da laktuna bafar John Singh Yangsin Kre ITLF ka sup mi phampang thokre haire MPA gi Army Chief NIA na fazin ki basi peace agreement ki mayok tani haina charai rong bana phongdokre Rehab center kya din match sing mawong sumdana thamlamba thengnare lanai rehab sing da in match sing bu Sanggol gumba mafam da thamlamba yaure haiba Wapham phongdoragle Manipur dagi lamtha ki Bharat Jodo Naya Yatra loisinkre MPCC ki president K Megasandra hanagi chief minister oibobi member gaikhangam saruk yakre Welcome to Gaiba amasung staff sing ki halamba yaning di haina dealer singna phongdokre BJP ki arwan be agenda laibana lan loisinana bahana dabani BJP muthana ba warep lominar se haina CPI gi lusingba El Sotil Kumar na phongdorakle Miyoi ahum phaki bagi mayukta salungpham apunba maira pai bilup mai hona saukre chief minister da hai da bawasu haikre Kuki refugee sing jiribam da kumlak payaroi haina athingba thamkre Phal West ki mafam kya da paktaknana maira paibi singna maira gi rally satki amadi yeknaba masak khanglaga matoina punsilak labadi bot lep kani haina mahesor thonau jamna phongdokre bijariba pausing asigaloina na hojikidi nutigi phongliba pause sindagi lokthok saba maroiba pausing miyam da bijaba losinjari Mijeng tabiri ba madi tabiri ba singbo amukahana pusparani laisomna khurumzari